Hello, mayambu kurumjari ayakning Dr. Ngambom Chanti Kumar Mitai Malengi sung imanabasing na ayakpu Dr. Mitai natraga Mitai haina kaubi. Ayak ujik Taiwan da University amada oja oiduna lejabani loina na INBA Taiwan gi President amoina su lejari loina na INBA Global Asia gi President amoina su lejabani. Ang asigi video si chess tabak si ako'y off season tawag matamda haibadi na competition yaudringay mamangda ko na muscle jang henggat na ba ako'y hakjang gipangga di henggat na ba sana badu adugi matamdugi sana bagi chess si off season da sana bagi matangda mayamda paudum jabani ahak na chess atau karam na sana bagi haibasi ni matangda haiding mamangda ahak mayamda karigumba kharadan ningsingjake maru oina ako'y natural oina chachaninba sanaroi-sing amadi sanaba hobada ngairiba kuidriba sanaroi-sing gi mafamda thamjaningbani wahai kharadang madudi koina YouTube ta natraga koina social media da YouTube ta koina chess sanabagi atop-topa body part sanabagi koina video na chingba mayamam thagalai madudi ra koina yengaga sanaba yai tawbatabu koina madugi hairiba kogi training program singado kanana semaga thagalakpono haibidi makoina yengsima mathau tai maramdi kogi maruoina kogi natural oina sanariba narol singna amadi kogi sanaba kuidriba narol singna sagi YouTube ta kogi steroid drug adagi koi performance enhancing drugs na singba mayam sinaraga sanaba kangbuduna thagalakpa dugumba chest training natraga leg training natraga back training du sanaraga makhoi chu hekta pharani haina khallaga madu illaga sanabado yona kana ba phangloi maramdi sanaba tu hairiba khusana singasi loina akoigi drug na chingba sanaba chaba singdi kana ba yai tawtabu chamna chajaba adugumba drug steroid sinadaba kangudari thogana kana ba phangloi haijaning badi somna karigumba natural oina chachaningba natraga steroid kichi chadana natural oina chachaningba mioi ma oiragadi hairiba polam chingasi sokte bida kogi chumnagi akoigi natural oina chachaba sanaroi singna akoida moira ba hak sama koigumba natural oiba sanaroi singna semgalaga thagalakpa charting program sing adu oina sijinabiu maramdi akoina nasagi steroid drug mayam chi chadana sijinabani chadana sanabanina akoina semli baksang sumaina kogi horokliba na haroi sing amadi kogi sanaroi sing natural oina chachaba panjaba sanaroi sing nasu adum saba ngamgani koidagi hena dum paba ngamgani masini hangna mayam da thamjaning basi oi nasidi akoya chess karam tawna oxygen da sanagadege habi matangda thamjabasi yaminarasi thagasari khwaidagi ahanbada akoina tawgadapsi warm up amadi stretching ji yamna ningthina tawbiba khogi minute 8 tagina 10 fawgi manungda aduga masi akoina cycle da tawba yai treadmill da tawba yai lamjen ona chenba chya masina koi sokpa panbadagi yamna ngakupang ngami lona na recovery tawba yamna tawba
Masing matungda khwaidi ahanba ayahakna sanajabasi incline bench press ni. Incline bench press si ayahakna karigumbada dumbbell oina tawi, karigumbada pagi barbell oina sanai, karigumbada Smith machine oina sanai. Masi set mari dagina mangabaw sanabiba aduga repetition na koi tara dagina hantaraga koi taruk paula tawbiba. Masi hana tawbagi maram di akoina akoigi upper chest si sembada yam luna thokpa adunani akoina kalling aisida masi hana sana hoba. Ado ningching bigadaba amana akoina dumbbell tawba matamda full range tawbasi yamna fai yamna thadabaji fai. Tawbatabu akoigi shoulder ji shoktanaba yam ka hena thadabidaba yamna ka hena thadaraga akoina shoulder joint che naba thoe. Masi akoi sanarosingda yamna toina thoi. Aduna masi khara chection biu. Sigi matungda ani suba exercise oina ayahakna tawjabasi flat bench presses oina tawi. Masi su set mari manga muksanabiba. Masida Smith machine tawba yai, barbell press tawba yai, dumbbell tawba su yai. Adubu akoigi Smith machine ji itumda sanabadidi line na tuwi. Aduga ni support to binaba lairagadi hoy akoina barbell tawba yai, dumbbell tawba su yai. Akoi set mari manga tawbiba adu repetition su repetition na koi taruk dagina ay tara dagina taruk pauda tawbiba. Lum khara yang badagi yamna lum badalo shan biba. Ahum suba exercise oina ayakna tabaki sanabasi akoigi decline presses hai. Masi 4 haidi masi akoi makagi siya saruk sigini. Set mari gumba sanabiba adu repetition jina koi tara dagina taruk pauda katang yang badagi lumbada yamna lumbada mana repetition si lakbiba. Sida set yamna torbagi maram laite maram di lower chest sida dum sabda khara line thoe. Aduna ni akoina akona thami sisu. Sisu akoina barbell oina tawba yai, dumbbell oina tawba yai tawbatabu barbell ga machine ga sin hena line thoi aduga dumbbell na tawbi sidi yam lumne thoe. Aduna dumbbell tawga hare da akoina kanagumba support tawbinaba mateng pangbinaba mi ama mathaw tai. Sidasu yari makai kitang yalapna hauraga yamna lumna losanba akoigi repetition taruk muktorga taruk tare losan ba koi off season na koi size tanana ba. Sigi matungda akoigi mari suba exercise na ayakna tawjabasi dumbbell flies. Dumbbell flies ya koi chest ki shape si tabaki moong ji sem badayar mathaw tai masi akoigi set mari manga muk tawbiba adu repetition jina koi tara mathoi da hauraga koina lotion basi akoigi repetition taruk taret da haidi lumna lotion biba haibadi yanglapna hobiraga kara lumna kanna lumna lotion biba. Ado masi akoina fly ji hangna incline da ayamba tawjai maramdi mamang da pandigo duaina akoigi mathaki chesi yamna luna to SM bada aduna masi ayamba na sanabiba. Chesi matak tang bujana hena luna to koi sa bisa aduna akoigi upper chesi misto bidaba. Kwaidagi aroiba aina hangna tawjabasi cheski si dumbbell pullover hai. Dumbbell pullover sa akoina set mari gumba tawbiba aduna repetition na akoigi tara dagina taruk pauji manungda tawbiba. Ado masigi maruoiba maramdi akoina puksi akoina hangna nabani sumaina akoina yochi koklomda thadaba matamda akoina sorji hondokbiba aduga koi stomach si puksi hanghanba nungsit hondokaga sumaina tarugeda akoina stage da lepa matamda puksi hangna singapida akoina decompose haije akoina tawba ngame. Masi akoina natural athlete amoina yana mathaw tai masi yam maruoi aduna ayakti achigi exercise ayambana miss tawte sanche sanaba matamda.
mayambu thagatsari video asibu yengbibugidamak like tawbiyu, subscribe tawbiyu, aduga share su tawbiyu. Ado mathangi back sanabada amu unarsi thagatsari. Mayam purong thagatsari.